Jungle. Hey man, I hafta ama hena hospital da leirure ithibai da bagi go ado mayamna phatriwa yam hange ado ai phare mayamna faraba na yam hange ado ai proof dum bijage ai hinok chage ga chile aina hospital da leiringai da nurse ama ai supporter am yawme mana ai gift chu pire ko yengira mayam ge ai gift on pire chi oina sillo ai handkerchief to kra malli na re ado aina ai size se kamaina khangi no na aina hangi ko ada ma haine yeng patata khangi ari ado mayam ai video thagat tabagi mayam na lana khanbi gno ai tasengna ai ngamu dabagi ai thivai da rubudagi ai kano tawbane ko video thagalak to ne ado mayam na bad comments mayam ju pi good comments mayam ju pi ado aina pulap sup chalaga ma tangoina ko ai supporter na to ina ina khallaga na leijabane aduga marak sida kano na Da. maybe khadana Da. kaino Ishay tharake. thagano ꯌꯥꯏꯃꯔꯦꯟꯗꯨ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥꯅ ꯂꯦꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯁꯅꯥꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯌꯥꯏꯃꯔꯦꯟꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯍꯟꯅꯨꯔꯁꯨ ꯍꯟꯅꯨꯅ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯏꯀꯥꯏꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ, ꯀꯔꯤꯝꯇꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯌꯥꯏꯃꯔꯦꯟꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯅꯥꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ?" ꯌꯥꯏꯃꯔꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯑꯦ, ꯀꯩꯕꯣ?" ꯂꯩꯁꯅꯥꯗꯨ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯥꯡꯒꯠꯂꯛꯏ, ꯑꯗꯨꯒ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯇꯨ ꯈꯨꯖꯤꯁꯦ ꯀꯩꯅꯣ? ꯁꯤꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ? ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ, ꯈꯨꯠ ꯂꯨꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯣ, ꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯁꯦ ꯀꯩꯅꯣ? ꯑꯩ ꯀꯣꯛ ꯆꯤꯛꯑꯦ ꯁꯤ ꯌꯥꯟꯕꯗ꯫ ꯑꯗꯨꯒ ꯂꯤꯛꯁꯦ ꯀꯩꯅꯣ? ꯁꯤ ꯑꯃꯠꯇ ꯁꯤꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ? ꯂꯨꯍꯣꯡꯉꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯑꯩ ꯁꯤꯗꯤ ꯉꯝꯃꯣꯏꯌꯦ." ꯌꯥꯏꯃꯔꯦꯟꯗꯨ ꯃꯥꯅ ꯁꯧ-ꯁꯧꯒ ꯂꯥꯎꯔꯛꯄꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯉꯛꯁꯨ ꯉꯛꯂꯦ, ꯅꯣꯛꯅꯤꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅꯁꯨ ꯉꯥꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯂꯩꯁꯅꯥꯗ ꯂꯣꯏꯅ ꯎꯠꯂꯒꯦ ꯈꯜꯂꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯐꯃꯨꯡꯗ ꯐꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅ ꯁꯤꯖꯜꯂꯝꯃꯤꯅꯣ?" ꯂꯩꯁꯅꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨꯛꯇꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯈꯪꯗꯤꯌꯦ ꯃꯁꯛ꯫ ꯉꯁꯥꯏ ꯁꯔꯒꯤ ꯏꯃꯥ ꯁꯥꯈꯤꯕꯗꯣ ꯑꯗꯨꯅꯅꯤ." ꯌꯥꯏꯃꯔꯦꯟ ꯅꯣꯛꯂꯛꯏ, "ꯑꯗꯨ ꯇꯥꯏꯕꯟꯒꯤ ꯏꯃꯥꯅꯤ, ꯑꯩꯒꯤꯅ ꯏꯃꯥꯕꯣꯛꯅꯤ." ꯂꯩꯁꯅꯥꯅ, "ꯁꯔ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯩꯗꯤ ꯃꯤ ꯂꯩꯇꯕ꯭ꯔꯥ ꯈꯟꯕꯅꯤ, ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯤ." ꯌꯥꯏꯃꯔꯦꯟꯅ, ꯌꯥꯝꯃꯦ, ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯂꯒ ꯂꯩꯅꯈꯤꯕꯒꯤꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 3ꯅꯤ, ꯅꯨꯄꯤ 3ꯒ꯫ ꯑꯩꯒꯤ ꯕꯕꯥꯅ ꯅꯨꯄꯥꯗꯤ ꯌꯥꯏꯃꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯥꯏꯃꯔꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯌꯨ, ꯁꯤ ꯃꯌꯥꯝꯁꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ." ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯨꯖꯤꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯦꯟꯅ ꯇꯧꯔꯤꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯁꯔꯒꯤ ꯃꯔꯟ ꯃꯊꯨꯝ ꯌꯦꯡꯂꯒ ꯂꯥꯛꯈꯤꯕ꯭ꯔꯅꯦ?" ꯌꯥꯏꯃꯔꯦꯟꯅ, "ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ?" ꯂꯩꯁꯅꯥꯅ, "ꯀꯩꯗꯧꯔꯨꯅꯤꯒꯦ, ꯑꯗꯨꯝ ꯀꯧꯅꯤ." ꯌꯥꯏꯃꯔꯦꯟꯅ, "ꯍꯦꯟꯃꯟꯗ꯭ꯔꯣ ꯕꯦꯝ ꯑꯗꯨꯗꯤ?" ꯂꯩꯁꯅꯥ ꯃꯥꯅ ꯉꯥꯡꯂꯤꯗꯨ ꯈꯨꯝꯗꯦ꯫ ꯌꯥꯏꯃꯔꯦꯟꯗ ꯃꯇꯨꯡ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯐꯝꯂꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯉꯛꯇꯒꯤ ꯂꯤꯛꯇꯨꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯁꯤ ꯌꯥꯝ ꯌꯨꯔꯦ, ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯣ." ꯌꯥꯏꯃꯔꯦꯟꯗꯨ ꯋꯥ ꯉꯥꯡꯗꯕꯤꯗ ꯂꯤꯛꯇꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ꯫
ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯕꯨ ꯇꯨꯡꯗꯒꯤ ꯈꯪꯀꯣꯟ ꯀꯣꯜꯂꯛꯏ ꯂꯩꯁꯅꯥꯗꯨ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯏꯃꯔꯟꯅ ꯃꯥꯒꯤ ꯃꯉꯛꯇꯨ ꯂꯩꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯒ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯅꯪꯅ ꯁꯥꯎꯕꯁꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯗꯤ ꯑꯩ ꯉꯥꯎꯔꯣꯏꯗ꯭ꯔꯣ ꯂꯩꯁꯅꯥꯅ ꯁꯥꯔ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀꯁꯨ ꯁꯥꯔ ꯂꯩꯁꯅꯥꯅ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯨ ꯍꯥꯏꯔꯝꯃꯤ ꯌꯥꯏꯃꯔꯟꯅ ꯀꯅꯥꯅ ꯂꯩꯁꯅꯥꯅ ꯁꯥꯔꯒꯤ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯨ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯛ ꯈꯨꯖꯤ ꯁꯅꯥꯗꯨ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯤ ꯌꯥꯔꯦ ꯃꯨꯊꯠꯂꯣ ꯌꯥꯔꯦ ꯇꯧꯔꯤꯁꯤꯕꯣ ꯃꯨꯊꯠꯂꯣ ꯌꯥꯔꯦ ꯑꯩ ꯍꯣꯠ ꯃꯥꯟꯊꯣꯛꯄ ꯌꯥꯝ ꯑꯃ ꯀꯨꯏꯔꯦ ꯇꯧ ꯂꯩ ꯋꯥꯅꯤ